Israel na South Gaza da su bom thadakre kuntraga ni thoi sikre Gaza hospital da fuel leitabadagi anaba kunmari sikre Gaza strip ki awang thang basaruk po nong thaktagi bom thadaba laikha da tamthibe attack na paktang na mang takalaba masung angang lising mga hen ba yauna puna Palestinian lising taraga ni thoi na hatlaba tungda enclave asigi khathang basaruk ta su Israel gi forcing aduna Hamas te attack sa tharak baga Misam singbu amuhan na mafam adu thadok tuna sen khina bahai ki bagi matung ngarang thangja numita South Gaza gi mi leiba building singi mathakta Israel na nongthaktagi attack sing chathabada yamdrabada Palestinian kuntraga ni thoi sikre Gaza city da Israel gi akan ba attack sing dage khad selakhiba Palestinian lising cha kaya adubu asigumba phibam asida makhoibu amugan na miyoi lak mari hen bagi city Khan Younis miyam ga loina na muksen batare Gaza Health Authorities na iray numit faubada siba Palestinian gi masing angang lising mga yaw na punna lising taraga ni thoi hele hai kre hai divasing asibu I pau lobada khudong thiba maramdage chumna masung matamatam gi oina thuna piba masing natte ngahan numidang mi kunglaba residential district Khan Younis ke mathol kaya gi block amagi apartment ani da airstrike amada Palestinian kuntaruk sikre amasung taraga ni thoi sokre awang da kilometer khara chalaga Deir al-Balahada yumama da bom thadarak padagi Palestinian taruk amaga su sikhe ngarang thangja numita si bhaksang singna taduna leidiba bom thadakraba lambi aduda khudong thikraba du mayok na handuna al-Sifa hospital gi staff amasung anaba lising amadagina lising amaga chamnga pumnamak mafam adu thadok tuna satkinaba Israel military na order tawkhre haiba Palestinian official singna sikhiba marala du makhoina yakhide ceasefire amagi international gi appeal sing natraga yamdrabada humanitarian posting gi appeal tawraglaba faubada chayol taruk suraklaba lalase loibagi mami udre maikai pumna maktagi aikhoina asangba masung matam kuiba defense amagi damak aikhoi isamak thawrang tawre khudam samba forcing aduna Gaza da matam hena leiriba makhai makhoi gi makhata na siba masing henna yamgani haina Hamas army wing wangangloi Abu Ubaida na video statement amada haike Gaza Stripu Israel na akoy bapum namak tingjanduna thamba aduna khudakta miyambu chara henbagi khudong thiba mayok na halle haiba warning singdage Israel na iray numita international pressure da makok non bagum tawkhre amasung United Nations na haijarakhiba tengbang adu akak na bachang thamloi haikhre amasung fuel truck sing changba yahan khre US ki White House na su fuel piba du chang naiba amasung hena chawba changda makha sathagadabani haikhre